NFSA लाभार्थियों के लिए बनी है एक देश एक राशन कार्ड की व्यवस्था, जहां जरूरतमंद लाभार्थी अपने मौजूदा राशन कार्ड से ही देश के किसी भी हिस्से में किसी भी राशन की दुकान से ले सकते हैं योजना का लाभ। अधिक जानकारी के लिए 14445 पर संपर्क करें। लेंसिन अग्यारुपोगी चाकसंग वांगजिंग लमदिंग बाजार नासिकोंग लेकाई प्रोग्रेसिव इंग्लिश स्कूल मनाक असिदा लेबिरिबा अग्यारुपोगी चाकसंगदा हैजिंगपति अचापोट लुहोंबगी प्लाव अमसुंग संदेश मखल सुना अपाम मखलगी पोटलमसिंग अहोंगो ममलदा बेस्ट क्वालिटी प्रोडक्ट ओइना फंगबिगनी अदोंगी युमदा पोचै थिनबगी गारीगी चार्ज लौजरोय अथापदा लैबा मियोयसिंगी हेना खुदोंग चानबगीदमक मोबाइल की खुथांगदा ऑर्डर लौजरी लाइगी संदेश कुन मंगासु हापसरी ngaगी चाकसंग लाइगी चाकसंग तलगी चाकसंग तोंगान तोंगान थमजरिबा अग्यारुपोगी चाकसंगनी अग्यारुपोगी चाकसंग असि गवर्नमेंट ऑफ मणिपुर हेल्थ डिपार्टमेंट की फूड सेफ्टी एंड स्टैंडर्ड एनफोर्समेंट विंगी मखादा सर्टिफिकेट फंगलबा लोइनना फूड सेफ्टी एंड स्टैंडर्ड अथॉरिटी ऑफ इंडिया की मखादा रजिस्ट्रेशन सर्टिफिकेट फंगलबा अदुगुमलबा अग्यारुपोगी चाकसंगनी अकुपा मरोलगिदमक कॉल तौबिरओ 80144 37069 अमुकहना 80144 37069 लेंसिन बिरऊ अग्यारुपोगी चाकसंग वांगजिंग लमदिंग बाजार नासिकोंग लेका। Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiri ba channel asi 91.2 MHz ta sandok chariba Manipur की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम ने प्रोग्राम असके खुथांगदा नुंगटिगी फोंगलिबा पाउसे खना नैनबा अमदी मियांगी पुंगनिंगदा फाउबिरपा पुंगनिंगी वखलोनबु अखोय मयाम खना नैनदुना तानामिनबगी अदुगुमलबा अखनबा प्रोग्राम हाउजिक लेजरे अदोंगी दमक्ता डायमंड रेडियो ना संदोकचरी गुड मॉर्निंग डायमंड गुड मॉर्निंग Good morning. Good morning, Diamond. Good morning. अहन ममक्तदा गुड मॉर्निंग डायमंड की थौरम ताबिरिबा सिंगबो पुष्परानी लाइश्रमना तराम नौसरी हौजी नुंटी की फोंगलिबा पाउसे सिंगदगी लौथोकजबा मरु ओइबा पाउसिंग मियामदा पिजरी। याइफरबा हियांगे की कुनगमरी पानबा इंग सिंगनी कुन दिसंबर की तारीख 5 युमजकैसा नुमित असिगी अहानबदा मरु ओइबा पाव हेल्थ सेंटर कयादा डॉक्टर मतिक चाना लेतबना अना लायेंगदा खुदोंग चादबा कया मायोकनरे डॉक्टर सिंगी ट्रांसफर पोस्टिंग दा सेंजा थुमजा चथरबर हाइबगी चिंगनबा पोकनरी। डिस्ट्रिक्ट ओइना लाउथोखिबा चाही मरी फारकलबसु लोइसंग अयाम्बा हांगबीदना लैरे। वेस्ट बेंगल दा सुंगलै लेतबा इंस्टीट्यूट अमगी मिंगदा मणिपुर की महैरोइसिंग नमथाक तौदुना तमहलमले थोक तौदुना सेल तालंबा मियोइसिंग की मथक्ता तौरकपा केस की फाइनल हियरिंग पांगथोकलगनी। सीएम हाइस्टी बेनिफिशियरी सिंगी फल रिलीज तौख्रे हाइना सोशल वेलफेयर मिनिस्टर ओक्रम हेनरीना फोंदोख्रे। मालेमदा अहानबोइना फाइजर कोविड-19 वैक्सीन सही मौबुद्रा सुरबी ब्रिटिश नुपी अमदा कापा हौख्रे। रिजाइन तौख्रबा एक्स एमएलए अहुम की केस सिंह दिसंबर की तारीख 10 एलचोल तौख्रे हाइरी।
Leingakna senterda taksinba watpadagi Manipurda cement factory lingba ngamdre. Chief Minister na Senapati da ngasi Project Nipan sanggagani mga na urip uyong tamgatawri. Assam Rifles ki troop na Indo-Myanmar border gi tongan-tongan ba mafamdagi brown sugar yaw na lupa crore sa magahumpu ni palonggi mayay ka ba polamsing pagat pa ngamkre. Manipurda hawkiba pong kunga mari asigi manungda retire justice Hais ke yauna miyoy ahum naung nalay kidre. Loktak pat semgana na ba center na lupa crore lising amaga sa humpi bayare hayna Tourism Minister o Lukoy na phongdorakli. Amadi Bharat Banda Manipur lo milupki rally police na thingduna salhan kidre. Maruiba pausing housing miyamda sandok na pijari. State asigi tongan-tongan ba mafam sing dalay riba health center kayada laifam thokpa Dr. Masing matiksa na laytaba na analayang gitabag singda chaw na khudong sa taba mayok na re. Health Center Sing amadi District Hospital Singda mathau tauriba Manipur Health Services ki Dr. Singgi transfer tauba amasung posting pibada senza thumjagi thabak sauna satharabara haibagi chingnaba poknari lengangna MHS Dr. Singgi transfer policy ama ningthina semduna mapung phana satnahananaba thorang lokal haningbagi apambasu Dr. Kayana phongdorakli thajabaya ba mafamdagi phangba pauda District Hospital amada Specialist Dr. Yauna Yamdrabada Dr. Masing Taramari dagi kungamanga fauba laigatabani Community Health Center amada Specialist Dr. Yauna Yamdrabada Dr. Masing Tara laigatabani Primary Health Center amada Yamdrabada Dr. Masing mga laigatabani Subdivisional Hospital amada Yamdrabada Dr. Masing Tara laigatabani aduga Urban Health Center amada Yamdrabada Dr. Masing mga laigadabani. Adubu state asida layriba Community Health Center karadi Dr. Ani ahum khaktang laiba yawri. Primary Health Center kaya amasu laifam thokpa Dr. Masing dagi yamna wat na laiba kaya ama yawri. Hairiba center sing asi 24/7 emergency service laigadabana maram oiraga laizariba Masing yam kidraba Dr. Singh asina ahing nungtil naidana sindok sinjin tawraga yamna wana analayang itabag tawram sing kaidana ba honari center kharadana Dr. Masing aduki matik watpana 24/7 emergency service tawba ngamdabasu yawri haina pawi likul asina makhatana phongdorakli health center singi medical officer kharana phongdorakpada India gi oina lairiba mising ga yengnabada Laifam thokpa Dr. Masing asi aduki matik watli haina phongdorakli. Manipur lengak na kumza inglising ani tarataruki December ki tarik 9 da Gazette notification thoktuna district taret nauna semle haina lauthokhi badagi Manipur gi apunba district asi taraga taruk surakhi nauna lauthokhi ba district sing Jiribam, Kangpokpi, Tengnopal, Ferjol, Kaksing, None amasung Kamjong district ni district oire haina lauthokhi ba sahi mari mapung pharak labasu district sing asida lenga ki makhada laigadaba loisang ayamba hangbidana laire matam sangna district piu haina lengak ta taksinduna lakhiba miyamna anoba district sing lauthorokpada harau nungaiba phongdoktuna bambula thaba thabal songba amadi makhal makha kayagi harau kumhai sing pangthoknakhibane matam aduda palamba Congress lengakna nauna lauthokhiba district taret makki thabak hauba yananaba Deputy Commissioner DC amasung Superintendent of Police SP amamam posting thaduna district sing salaiba haurakibani Congress ki lengak
loikraduna kumja ing 2018 BJP na lusingba chungsinaba lengak ama Manipur da lakhi lengak ki matam gi achievement sing matam gi I pau sing miyam da yohana ba honabada mapungoi ba thodang loriba Directorate of Information and Public Relations DIPR loisangi makhada district sing da thamgadaba District Information Officer DIO gi office kangpokpi natana nauna hangdokhiba district amatada thambiba leitri anauba district sing asida DIO office amamam thamduna miyam da I pau ningthina phanghandabana miyam amasung lenga ki marakta communication gap ama irei leibadawna tawbana anauba district sing asigi chawkhat thorangi thabakpu oiro miyam gi kanagadaba thabakpu oiro miyam da iyo dabadawna leiri Guwahati High Court ki Judge Oiramba Justice Saubam Kamini Kumarna khanghodana laikidabada High Court of Manipur ki Chief Justice Ramalingam Sudhakarna lusingba High Court asigi Judge Singh amadi court asiga mari leinaba atay miyoi singna saruk yaduna awaba phongdokpagi mifam ama pangthokre mifam asi ngarang numiyungba matamdagi video conferencing ki khuthangda minute Nipuga mga subna pangthokibani masida Chief Justice ka loinana court asigi Justice Lanu Sungkum Jamir Justice Khwairakpam Novin Justice MB Mularidharan amasung Justice Ahanthem Bimol saruk yakhi Ras Medicity ki authority na Manipur Fire Service ka khusamnaduna ngarang Ras Medicity da Fire and Life Safety ki matangda training amasung awareness program ama pangthokre training amasung awareness program asida Manipur Fire Service ke Joint Director Laisram Nabachandana hospital da fire fighting equipment sing install tawbagi maru oiba sing adu sugaina thamki Manipur Fire Service ki Sub Officer A Jilangamba amasung W Ronana Ras Medicity ki staff sing da fire fighting technique sing demonstration tawduna utki Manipur Fire Service ki officer sing amasung atopa official sing na pikiba training amasung demonstration asina Ras Medicity ki staff sing da kanaba kaya pire hainasu Ras Medicity ki maikaidagi phongdorakli West Bengal ki Purulia district ki Hurada Free Progress Academy kauba educational institution ama leire haiduna namthak tawraga state asigi imung amagi nupi masa ama yauna masinmana ohum selyam lauduna tamhalamba thaudoki mayokta sel tananabagidamak thok tawramba miyosing adugi mayokta High Court of Manipur da file tawrakpadagi wayel chathaduna lakliba criminal petition case amagi makhatana yaithoklaroi aroiba wayel final hearing pangthoknana ba matam lepkhre thaudok asida chenariba miyosing adugi mathakta court asida criminal petition file tawrakhiba petitioner asigi maming Konthaujam Paka Kawi mahaki petition asigi number 6 of 202009 ne criminal petition asi Manipur lengaki mari leinaba official amasung atopa miyoi maribu respondent sing oina consilaga file tawrakpani petitioner na kota wakalak libana mahakri criminal petition asigi respondent singi manungda number 3 amasung 4 oiriba Laisangbam Indrakumar kauba miyoi amaga Sankar Sen Gupta kauba miyoi amagana West Bengal gi mafam asida Free Progress Academy kauba Manipur da lariba educational institution singdagi hena phaba register amasung recognize tawraba mahisang ama leire hariba academy asida mahaki masa sing tamhalase haiduna kumja English amaga chamapan mabudra mapan gi August ki ahanba sayolda hairakkhibani hairi Makhoi anigi wafam asiga mari leinaba Manipur gi ayukta nungtigi phongba pause amada hapa advertisement amaso purakpadagi wafam asida petitioner nasu thajaba thamki loinana matam aduda mathangsina subnatagi
Sahi Taraga Mari Amadi Sahi Taraganitoy, Amasung Sahi Tarakakta Ngariba Mahaki Masanopi Amayauna, Angang Ahum Free Progress Academy Hariba Mahishang Asida, Tamhan Kibani Hanasu, Pau Asida Makatana Pongdorakli. Chief Minister gi Sotharaba Singh Tengbang, CMSG gi Makada, Person with Disabilities Singda Piba, Caregiver Allowance ki Fund Ngarang, Release Tore Haina, Social Welfare Minister Okram Henarina Fongdokre. Minister Henarina Fongdokibada, Kumza Inglising Ani Kungi April Thadagi Kumza Inglising Ani Kungi, Augusta Faubugi Oina, CMST gi beneficiary lising mari zatret taraga tareta lupa lising taret katsonga lising taret katsonga bank singi kuthangda direct benefit transfer tawduna social welfare department na pikre chief minister N Birena Lusingba lengak asina state asida aphaba ahongba amasung hena chaukhatpa puraknana ba honari CMST gi makhada unemployment allowance amasung scholarship scheme gi application su pisinbirau athuba matamda hariba scheme asigi su fund release tawragani mamangda leramba committee na recommend tawramba various incentive award ki application humfuga mari su hauzik panduna lairi award asigi senfam su khangalaba beneficiary singda chatliba senba sahi asida pithoklagani loinana panduna lairiba case sing asi clear toraba matungda anauba application singsu kauraklagani housing miyam na wanaraba matam asida social welfare gi director NG Uttam amasung department asigi official singna beneficiary singi phangpham thokpa senpham sing phangananaba chokthaba naidana honariba sisu thagatli haiki. Malemda ahanboina Pfizer COVID-19 vaccine masagi sahi maubudra surabi British nupi amada kapkibaga loinana Britain na mafam adugi miyamda mass vaccination tawba hokre. Trial gi wangmada malemda ahanboina Pfizer COVID-19 vaccine kapkraba nupi asigi maming Margaret Kinan mahak Northern Ireland dagini haide Pfizer BioNTech vaccine ase Yahoo nganganba masu phanglabi Margaret Kinanda leba pokpa numit ki ayuk pung 3:13 rom tabada Central England gi Coventry da leba local hospital amada kapkibani nupi asi mathangi sayolda masagi sahi mabudraga mathoi suragani haire video amada Kinanbu wattagi wheelchair da inthorokpada protective physol setpa nursing staff singna corridor da pareng sangna leptuna harau tayamba phongdokhi Novel coronavirus maithiba pinanaba laukhalakpa maru oiba khongthang amada Britain na mafam asigi miyamda immunization tawba hoba nongsuklomgi ahanba laipak oire. Lengak asibu lusing liba BJP gi MLA sing oirambadagi resignation letter sing pisinkre hariba ex MLA ahumna petitioner sing oiduna makhoigi resignation letter singbu ayaba pirakiba Manipur Legislative Assembly gi speaker gi order amasung masiga mari leinaba bulletin singbu challenge tawraduna High Court of Manipur da file tawrakiba case singi makha taba wayel tha sigi 13 da pangthoknana balepkhre. Assam Rifle gi troop na Indo-Myanmar border gi tongan ba mafam dagi brown sugar yauna lupa crore samaga humpuni palom gi mayai kaba polam sing phagatpa ngamle AR gi pauda akangnaba pau ama phangbadagi Assam Rifles gi troop na police amadi
NCVꯒ ꯄꯨꯜꯂꯒ ꯏꯟꯗꯣ-ꯃꯦꯟꯃꯥꯔ ꯕꯣꯔꯗꯔ ꯃꯣꯔꯦꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯅꯍꯥꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 165 ꯔꯣꯝꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯁꯥꯕ ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯗꯤ ꯅꯣꯡꯃꯩꯗꯨꯒ ꯂꯣꯏꯅꯕ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 2 ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ 4ꯁꯨ ꯐꯒꯠꯄ ꯉꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯉꯔꯥꯡ ꯆꯥꯟꯗꯦꯜꯒꯤ ꯂꯥꯔꯣꯡ ꯈꯣꯡꯖꯣꯜ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯕꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,52,2 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ 2 ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯍꯨꯟꯗꯨꯡꯒꯤ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯇ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯈꯤꯕ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯑꯁꯤ ꯍꯤꯡꯒꯠꯍꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯂꯥꯏꯝꯁ꯭ꯇꯣꯟ ꯁꯨꯅꯨ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯃꯄꯥꯟꯗ ꯆꯠꯈꯤꯒꯗꯕꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯜꯍꯧꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1934ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯨꯟꯗꯨꯡꯗ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜ NEC ꯒꯤ ꯁꯦꯟꯊꯥꯡ ꯃꯈꯥꯗ ꯅꯣꯡꯃꯗ ꯁꯤꯃꯦꯟ ꯇꯟ 500 ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯑꯁꯤ ꯆꯂꯥꯏꯕ ꯍꯧꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯆꯥꯗ 60 ꯌꯧꯅ ꯄꯨꯊꯣꯛꯄ ꯉꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯦꯛꯇꯔꯤ ꯑꯁꯤ ꯁꯥꯅꯅꯕꯒꯤ ꯃꯐꯝ ꯈꯟꯕꯗ ꯑꯁꯣꯏꯕ ꯂꯩꯈꯤꯕ, ꯄ꯭ꯂꯥꯟꯒꯤ ꯗꯤꯖꯥꯏꯟꯗ ꯑꯁꯣꯏꯕ ꯂꯩꯈꯤꯕ, ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯆꯤꯟꯒꯤ ꯁ꯭ꯄꯤꯌꯔ ꯄꯥꯔꯠꯁꯤꯡ ꯐꯪꯗꯕ, ꯃꯩ ꯆꯥꯡ ꯅꯥꯏꯅ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯛ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯣꯔꯁ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯛꯇꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯟꯗꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯤꯁꯤꯟꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 70 ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯟꯠ ꯂꯣꯗꯦꯗ ꯐꯟꯗꯤꯡ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯁꯦꯟꯐꯝ ꯊꯥꯗꯕꯤꯅꯅꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯅꯧꯅ ꯂꯤꯡꯈꯠꯅꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯁꯤꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯁꯤ VSK ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯥꯏ ꯃꯦꯊꯗꯀꯤ ꯃꯈꯥꯗ ꯄꯣꯔꯠꯂꯦꯟ ꯄꯣꯖꯣꯂꯦꯟ ꯁꯤꯃꯦꯟꯠ PPC ꯍꯥꯏꯔꯤꯕ ꯁꯤꯃꯦꯟꯠ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯛꯀꯅꯤ꯫ ꯐꯦꯛꯇꯔꯤ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯅꯔꯁꯤꯞ PPP ꯃꯣꯗꯇ ꯆꯂꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯗ ꯁꯤꯃꯦꯟꯠ ꯇꯟ 200 ꯄꯨꯊꯣꯛꯅꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯄ꯭ꯂꯥꯟꯠ ꯑꯁꯤꯗ ꯆꯍꯤ ꯑꯃꯗ ꯁꯨꯅꯨ ꯅꯨꯡ ꯃꯤꯂꯦꯟ 0.2 ꯇꯟ ꯂꯣꯝ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅ ꯃꯊꯧ ꯇꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯊꯧ ꯇꯥꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯨꯟꯗꯨꯡꯗꯒꯤ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯠꯂꯛꯄꯁꯤꯡ ꯑꯗꯨ ꯐꯨꯡꯌꯔ, ꯃꯩꯔꯤꯡ, ꯁꯣꯛꯄꯥꯎ, ꯁꯪꯁꯥꯛ, ꯁꯤꯡꯗꯥ, ꯁꯤꯡꯀꯥꯞ, TM ꯀꯥꯁꯣꯝꯅꯆꯤꯡꯕ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯉꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯅꯧꯅ ꯁꯥꯒꯠꯄ ꯄ꯭ꯔꯣꯖꯦꯛ 9 ꯁꯪꯒꯥꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ 5ꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯒꯗꯧꯔꯤ꯫
ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ 9 ꯁꯪꯒꯥꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ 5ꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯒꯅꯤ꯫ ꯇꯨꯡꯗ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗꯒꯤꯅ 3:15 ꯐꯥꯎꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒ ꯎꯅꯒꯗꯧꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯁꯪꯒꯥꯒꯗꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯎꯒꯤ ꯁꯣꯡꯁꯣꯡꯗ ꯅꯧꯅ ꯁꯥꯕ ꯑꯦꯁ.ꯗꯤ.ꯑꯣ. ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ, ꯂꯤꯈꯨꯔꯤ ꯀꯥꯂꯤꯅꯥ ꯃꯥꯏꯗ ꯅꯧꯅ ꯁꯥꯒꯠꯄ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯁ꯭ꯇ꯭ꯔꯛꯆꯔ, ꯁꯦꯅꯥꯄꯇꯤꯗ ꯅꯧꯅ ꯁꯥꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯤꯠ ꯍꯣꯁꯇꯦꯜ, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯦꯅꯥꯄꯇꯤꯒꯤ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔ, ꯃꯔꯥꯝ, ꯕꯦꯟꯗ꯭ꯔꯥꯃꯥꯏ, ꯇꯥꯗꯨꯕꯤ, ꯄꯥꯎꯃꯥꯇꯥ, ꯂꯥꯏ, ꯑꯣꯏꯅꯥꯝ ꯍꯤꯜꯁꯇ ꯅꯧꯅ ꯁꯥꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ 3ꯀꯤ ꯕꯤꯜꯗꯤꯡ, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯦꯅꯥꯄꯇꯤꯒꯤ ꯕ꯭ꯂꯗ ꯕꯦꯡꯛ ꯑꯃꯗꯤ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯥꯎꯒꯤ ꯕ꯭ꯂꯗ ꯁ꯭ꯇꯣꯔꯦꯖ ꯌꯨꯅꯤꯠ, ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯄꯨꯔꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ ꯁꯦꯅꯥꯄꯇꯤꯒꯤ ꯗꯤꯄꯨꯇꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯒꯤ ꯑꯣꯐꯤꯁ ꯌꯥꯎꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯌꯥꯏ ꯈꯨꯅꯧꯗ ꯁꯥꯒꯗꯕ 33/11 kV ꯄꯥꯋꯔ ꯁꯕ ꯁ꯭ꯇꯦꯁꯟ, ꯑꯣꯏꯅꯥꯝ ꯍꯤꯜꯁꯇ ꯁꯥꯒꯗꯕ 33/11 kV ꯄꯥꯋꯔ ꯁꯕ ꯁ꯭ꯇꯦꯁꯟ, ꯂꯃꯥꯏꯗꯒꯤ ꯊꯤꯋꯥ ꯐꯥꯎꯕ PMGSYꯒꯤ ꯃꯈꯥꯗ ꯁꯦꯝꯒꯗꯕ ꯂꯝꯕꯤ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯥꯔꯛꯁꯦꯠ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯡꯈꯦꯜꯗ ꯂꯩꯕ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯌꯥꯎꯔꯤ꯫ ꯊꯕꯛ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗ ꯏꯝꯄ꯭ꯂꯣꯌꯤꯁ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (EPFO)ꯗ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯣꯐꯤꯁꯥꯔ, ꯑꯦꯀꯥꯎꯟꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯛꯈ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ (UPSC)ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯂꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯅꯕ ꯁꯦꯟꯇꯔꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,300,000ꯒꯤ ꯁꯦꯟꯐꯝ ꯊꯥꯗꯔꯛꯅꯅꯕ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇꯔ ꯑꯣ. ꯂꯨꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯅ ꯁꯤꯟꯗꯨꯅ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯊꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯚ ꯑꯋꯥꯔ ꯂꯤꯚꯔ, ꯁꯦꯚ ꯑꯋꯥꯔ ꯁꯣꯏꯜ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯤꯅꯤꯁꯇꯔ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯂꯨꯈꯣꯏꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯑꯇꯥꯡꯕ ꯄꯥꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯟꯕꯗ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯈꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡ ꯀꯪꯗꯕ ꯄꯥꯠ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡ ꯂꯩꯍꯟꯕ ꯆꯪꯏ꯫ ꯑꯗꯨꯕꯨ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯦ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯂꯩꯔꯤꯕꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ BJP-ꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯍꯣꯡꯕ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫
ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ꯍꯥꯎꯕꯝ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯤꯇꯥꯌꯔ IG IPS ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ 412 ꯁꯨꯈ꯭ꯔꯦ꯫ ꯔꯤꯇꯥꯌꯔ ꯖꯁꯇꯤꯁ ꯍꯥꯎꯕꯝ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯑꯁꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯅꯍꯥꯟ ꯔꯤꯐꯔ ꯇꯧꯔꯛꯇꯨꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯅꯍꯥꯟ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯔꯤꯇꯥꯌꯔ IG IPS ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔ ꯑꯁꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁꯤꯖꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ CRPFꯀꯤ ꯄꯔꯁꯣꯅꯦꯜ 8 ꯌꯥꯎꯅ ꯄꯨꯟꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 163 ꯊꯦꯡꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 13,633 ꯁꯨꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯇꯤꯚ ꯀꯦꯁ 2,918 ꯂꯩꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯄꯥꯁ ꯇꯧꯈꯤꯕ ꯐꯥꯔꯃꯔ ꯕꯤꯜ 3 ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯤꯁꯥꯟ ꯁꯪꯘꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 9ꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯕꯟꯗꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯔꯦꯂꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯊꯤꯡꯗꯨꯅ ꯂꯥꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯔꯦꯂꯤ ꯑꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯕꯥꯚꯟꯗꯒꯤ ꯆꯠꯄ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯊꯤꯡꯕꯗꯒꯤ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯦꯂꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯁꯔꯠ ꯁꯂꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯦꯟꯇꯤ ꯐꯥꯔꯃꯔ ꯕꯤꯜ 3ꯒꯤ ꯃꯥꯌꯣꯛꯇ ꯚꯥꯔꯠꯇ ꯂꯩꯕ ꯁꯤꯟꯃꯤ ꯑꯃꯗꯤ ꯁꯤꯂꯪ ꯂꯧꯃꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 200 ꯍꯦꯟꯕꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯕꯟꯗ ꯆꯠꯊꯔꯤ꯫ ꯀꯦꯟꯗ꯭ꯔꯗ ꯄꯥꯜꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯁꯨꯝꯗꯨꯅ ꯆꯥꯕ ꯅꯤꯑꯣꯂꯤꯕꯔꯦꯜ ꯏꯀꯣꯅꯣꯃꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯀꯣꯔꯄꯣꯔꯦꯠ ꯍꯥꯎꯁꯦꯁꯀꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯑꯅꯧꯕ ꯐꯥꯔꯝ ꯕꯤꯜ 3 ꯅꯝꯐꯨꯗ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯧꯃꯤ ꯃꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯆꯠꯊꯣꯛꯍꯟꯗꯅ ꯌꯨꯝꯗ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤ ꯐꯥꯔꯃꯔ ꯑꯣꯏꯕ ꯕꯤꯜ 3 ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯔꯦꯂꯤ ꯑꯁꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯜ ꯇꯝꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ 10ꯗ ꯆꯦꯔꯣꯜ ꯑꯃ ꯐꯣꯡꯂꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯅꯍꯥꯟ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯦꯜꯂꯤ ꯃꯁꯠꯀꯤ ꯃꯦꯝꯕꯔ 2 ꯉꯔꯥꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯁꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ 2 ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯃꯧꯔꯤꯁ ꯅꯒꯔ ꯄꯇꯦꯜ ꯆꯦꯛꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯒ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯕꯅꯤ꯫ ꯃꯈꯣꯏ 2 ꯉꯔꯥꯡ ꯄꯇꯤꯌꯥꯂꯥ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ 2 ꯊꯥ ꯑꯁꯤꯒꯤ 10ꯗ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫
Manipur State Sumang Lila Council gi makhada hangliba Academy of Moirang Parbagi saruk ama oina tongan ba art form haibadi pena famsak khongjom parba Moirang sai Moirang Maitei isai amadi khunung isai hairibasing sida nupa amasung nupi gi kanglupta sangdamnaba pangthoklagani haina Sumang Lila Council gi lifetime secretary Sograkpam Hemantana phongdokre. KS Award kaya thamduna pangthokadaba Festival of Narrative Arts asi chatliba saisat December gi tarik 18 dagi numit 3 ni supna December gi tarik 23 fawba Rajya Sabha gi MP Iningthau Laisemba Sana Jaubana hodokani akupa marol Palace Compound laiba Iboyaima Sumang Lila Sanglen dagi khanglaba yagani haina Lifetime Secretary Sograkpam Hemantana phongdorakli Paugi mifam asida Council gi General Secretary Yumnam Nilachandra PH Gunachandra Sarama Lifetime President Theatre Center Manipur gi President Padma Shri Nabaware Pa amadi Khetri Jugindro Theatre Director na singbana saruk yakhi. Haukiba Ningol Sakauba Kumhaigi Mamangdagi Hauraduna Imphal gi maru oiba lambi kharagi sidaida mana masing yolibi nupi potfam phambi singbu City Police amadi Imphal West Police ki Petron amasung mobile team singna asengba maram sing miyam amadi potfam phambi singda khanghandana toina tankhaibadagi pot yonba ngamdrabi potfam phambi singna makhoigi celeb mangba yaunarakpadagi gari awaimal piba konanaba pot Singi Mamal Hanandagi Hengatna Yonarakle Wafamasi All Manipur Nupi Marup ki Secretary L Sumati Balana Thadorokpa Cherol Amada Phongdorakpani Thawong asina nomagi su nomlaga hingnanaba honariba imung singna masing yamliba miyoi singda achauba awaba polum ama thongatpire police ki team singna potfam phambi sing toina tankhairabasu potfam phambi kharadi numidang oiram pung 5 fawba yonbada tankhaidaba yauri Asigumba mathong maram khangdaba police ki akanba section thorang sida lairaba imung kyadi tangai fadraba polam sing leibangam handre masina saba maning thungdraba miyoi singi masagi immune system sontharakpadagi malemgi tamthiraba laichat ama oiriba COVID-19 positive oirakpa tabani haide amaromda ayu anganbadagi hauraduna police ki team singna toina tankhaibagi khudong saba lauduna Mana masing amasung mahay marong kaya mamaluwang na yonarakpadagi lupa kuntrani puna jara ama konanaba mana masing layba pangnaraktre maram sing asina COVID-19 gi lockdown komthorak labanina Imphal gi maru oiba nupi kaithel ahum hangananaba lengangna thuba matamda honarak labadi posai singi mamal hantharakani haibasi nupi marup asigi achet pathajabani haide Wabagai Lamkhai Kaithelda Head Office Oriba Kaching District Task Force ki Convener M Manisor Khumana Thadorokpa Serol Amada Kaching District asi Mapung Phaba District amagi lepham thokpa infrastructure sing amata leitribana district asibu lengangna atombigi masagum thambire haide State asigi Tampaki District manga leibagi manungda Kaching District na khwadigi sothaba district ama oiri Manipur Saukhalhanbada Kaching District Kanba Yaroi Hauzi COVID-19 pandemic na nomagi positive oiba miyoi singi masing ising isaugum hengalakli bani loinana laina asina maram oiduna miyoi sing sihanbasu leptri adobu district asidadi matik saba lenga ki hospital leitaba maramna lairba miyoi singda hena saitheng pire Kachingda Community Health Center amakhak lairiba sisu Doctor staff masing sudaba khusu khulai watpa building matik sadabana anaba sing yengpham leitaduna private leng sangsingda yengnari adubu senthok lambi leijadaba miyoi singdadi phibam masina hakar laholle haidi maram masina lengangna awatpa man power hapsin biu hainasu makhatarakli Haukiba kumza ing 1958 dagi hauraduna lisang sina sahi 68 miyamda
ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔꯒꯤ ꯅꯨꯄꯤ ꯂꯥꯟ ꯂꯤꯂꯥ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤ ꯄꯨꯟꯕꯒꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯨꯞꯃꯍꯜꯅ ꯃꯤꯌꯥꯝꯗ ꯎꯠꯇꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯇꯃꯥꯡꯗꯒꯤ ꯆꯣꯡꯊꯥꯝ ꯕꯒꯤꯔꯠꯀꯤ ꯃꯆꯥꯅꯨꯄꯤ ꯕꯦꯂꯤꯟꯗꯥꯅ ꯆꯠꯂꯤꯕ ꯀꯨꯝꯖꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ NEETꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 32 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯌꯨꯊ ꯂꯥꯏꯕ꯭ꯔꯦꯔꯤ ꯀ꯭ꯂꯕꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯜ ꯄ꯭ꯔꯦꯝꯆꯥꯟꯗ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕꯁꯤꯡꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯌꯨꯝꯗ SP ꯊꯧꯕꯥꯜ ꯗꯣꯛꯇꯔ S ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯐꯤꯁ ꯁꯆꯤꯗꯥꯅꯟꯗ ꯁꯣꯏꯕꯝꯅ ꯆꯠꯇꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯥꯈ 1,10,000 ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯃꯗꯤ ꯗꯥꯟꯁ ꯀꯣꯂꯦꯖꯇꯒꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ MUCꯗ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯀꯔꯝꯕ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯍꯪ ꯑꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯣꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯍꯪꯂꯛꯄꯅꯤ꯫ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯛꯆꯤꯡꯅ ꯄꯤꯕ ꯈꯨꯔꯌꯣꯜꯒꯤ ꯃꯅꯥ ꯐꯪꯒꯗꯕꯁꯤꯡꯒꯤ ꯃꯃꯤꯡ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦꯡꯕ ꯌꯦꯡꯈꯣꯝꯅ ꯃꯅꯥ ꯐꯪꯒꯗꯕꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯃꯤꯇꯤ ꯑꯁꯤꯅ ꯆꯍꯤ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯗ ꯄꯤꯕ ꯃꯅꯥ ꯆꯟꯗ꯭ꯔꯁꯈꯤ ꯂꯥꯏꯁ꯭ꯔꯝ ꯒꯣꯜꯗ ꯃꯦꯗꯜ ꯏꯟ ꯂꯤꯇꯔꯦꯆꯔꯗ ꯗꯣꯛꯇꯔ ꯖꯥꯃꯤꯅꯤ ꯆꯉꯥꯡꯒꯩ ꯎꯆꯦꯀꯣꯟ ꯗꯤꯕꯤꯌꯥ ꯚꯥꯔꯇꯤ ꯑꯥꯔꯁꯝ ꯏꯝꯐꯥꯜꯗ ꯄꯤꯔꯒꯅꯤ꯫ ꯌꯥꯝꯕꯦꯝ ꯃꯅꯤꯁ ꯁꯥꯍꯤꯇ꯭ꯌ ꯃꯅꯥ ꯃꯦꯔꯤꯛ ꯂꯥꯏꯔꯤꯛꯀꯤ ꯑꯏꯕ ꯗꯣꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯔꯥꯖꯃꯣꯍꯟ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯍꯧꯖꯤꯛꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕꯗ ꯄꯤꯔꯒꯅꯤ꯫ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯁꯨꯔꯂꯇꯥ ꯄꯨꯔꯨꯁꯀꯥꯔꯅ ꯀꯥꯡꯂꯝꯗ꯭ꯔꯤꯕ ꯏꯐꯨꯠ ꯋꯥꯔꯤꯃꯆꯥꯒꯤ ꯑꯏꯕꯤ ꯍꯥꯎꯕꯝ ꯅꯂꯤꯅꯤ ꯀꯥꯟꯆꯤꯄꯨꯔꯗ ꯄꯤꯔꯒꯅꯤ꯫ ꯆꯤꯡꯈꯨ ꯃꯣꯏꯔꯥꯡꯂꯩꯃ ꯅꯤꯡꯁꯤꯡ ꯀꯕꯤꯗꯥꯁ ꯃꯅꯥꯅ ꯂꯥꯟ ꯈꯝꯂꯦ ꯏꯃꯥꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯀꯤ ꯑꯏꯕꯤ RK ꯁꯅꯥꯍꯟꯕꯤ ꯂꯤꯛꯈꯣꯝꯕꯤ ꯆꯅꯨ ꯂꯨꯋꯥꯡꯁꯪꯕꯝꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕ ꯑꯏꯕꯤꯗ ꯄꯤꯕ ꯃꯅꯥ ꯈꯦꯇ꯭ꯔꯤ ꯑꯣꯡꯕꯤ ꯅꯂꯤꯅꯤ ꯁꯥꯍꯤꯇ꯭ꯌ ꯃꯅꯥꯅ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯀꯤ ꯑꯏꯕ ꯑꯕꯗꯨꯜ ꯍꯃꯤꯗ
ꯁꯤꯡꯒꯔ ꯕꯣꯟ ꯀꯁꯥꯔ ꯑꯁꯥꯝꯗ ꯄꯤꯔꯒꯅꯤ꯫ ꯈꯦꯇ꯭ꯔꯤ ꯆꯥꯎꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯦꯋꯥꯔꯗꯅ ꯑꯉꯧꯕ ꯀꯩ ꯑꯔꯕꯤꯟ ꯑꯔꯤꯘꯥꯅ ꯏꯪꯂꯤꯁꯇ ꯏꯕ ꯍ꯭ꯋꯥꯏꯠ ꯇꯥꯏꯒꯔꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯍꯟꯗꯣꯛꯂꯣꯏ ꯁꯂꯥꯝ ꯇꯣꯝꯕ ꯇꯧꯕꯨꯜ ꯕꯤꯁꯅꯨꯄꯨꯔꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡꯗ ꯃꯥꯛꯁ ꯎꯞꯅꯅꯕ ꯗꯤꯁꯇꯦꯟꯁꯤꯡ ꯂꯩꯍꯟꯗꯨꯅ SOP ꯉꯥꯛꯅꯕ ꯍꯥꯏꯔꯨꯕꯗ ꯈꯨꯠ ꯊꯥꯔꯛꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯐꯤꯌꯥ ꯈꯨꯟꯗꯣꯡꯕꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯅꯥꯕ ꯀꯌꯥ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯂꯩꯉꯥꯛꯅ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗ ꯀꯣꯚꯤꯗ ꯊꯦꯡꯅꯅꯕ ꯂꯣꯀꯦꯜ ꯀꯣꯚꯤꯗ ꯀꯃꯤꯇꯤ ꯐꯥꯎꯕ ꯁꯦꯝꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯉꯣꯜ ꯀ꯭ꯂꯕꯁꯨ ꯀꯗꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯣꯚꯤꯗ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯃꯥꯛꯁ ꯑꯃꯗꯤ ꯁꯦꯅꯤꯇꯥꯏꯖꯔ ꯐꯥꯎꯕ ꯌꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍꯩꯔꯣꯛꯇ ꯄꯦꯁꯦꯟꯖꯔ ꯄꯨꯗꯨꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯑꯃꯠꯇ ꯉꯥꯛꯇꯅ ꯃꯅꯤꯡꯇꯝꯅ ꯆꯦꯜꯂꯤꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯈꯟꯖꯗꯨꯅ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯣꯛꯇꯣꯁꯤꯡꯗ ꯂꯩꯉꯥꯛꯀꯤ SOP ꯉꯥꯛꯅꯕ ꯍꯥꯏꯔꯨꯕꯗ ꯅꯤꯉꯣꯜ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 28ꯗ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯂꯩꯕ ꯋꯥꯏꯊꯧ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯌꯥꯏꯔꯤꯄꯣꯛ ꯕ꯭ꯂꯣꯛꯀꯤ ꯀꯝꯄꯥꯔꯠꯃꯦꯟꯠ ꯅꯝꯕꯔ 8ꯇ ꯎ ꯌꯥꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯗꯨꯕꯨ ꯊꯤꯡꯅꯅꯕ ꯆꯠꯂꯨꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯊꯧ ꯇꯧꯕ ꯂꯥꯛꯆꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯟ ꯁꯣꯅꯤꯌꯥ ꯃꯨꯇꯨꯝꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥꯁꯤ ꯃꯤꯡꯆꯠ ꯐꯪꯖꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒ ꯂꯣꯏꯅꯕꯗ ꯑꯃꯗꯤ ꯑꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯅ ꯄꯥꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯦꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯗꯤ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯕꯤꯁ ꯔꯥꯁꯤ ꯆꯤꯡꯅꯕ ꯄꯣꯛꯄ ꯑꯃꯗꯤ ꯍꯨꯔꯥꯟꯕꯅ ꯀꯤꯍꯟꯕ ꯂꯩ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯆꯠꯂꯨ, ꯊꯧꯅꯥ ꯍꯟꯒꯅꯨ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯋꯥ ꯇꯥꯕꯅ ꯑꯄꯟꯕ ꯂꯟ ꯇꯥꯟꯒꯅꯤ꯫ ꯑꯐ ꯑꯄꯨꯟꯗꯤ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯊꯦꯡꯂꯞꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯅꯥꯏꯇꯣꯝ ꯊꯧ ꯄꯥꯡꯒꯅꯨ ꯑꯃꯗꯤ ꯅꯤꯡꯍꯟꯅꯒꯅꯨ꯫ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯔꯕꯗꯤ ꯆꯥꯗꯤꯡ ꯍꯦꯟꯒꯅꯤ ꯑꯃꯗꯤ ꯂꯝ ꯆꯠꯄꯗ ꯍꯨꯔꯥꯟꯕꯅ ꯇꯥꯊꯤꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯂꯞꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯒꯅꯤ, ꯀꯥꯟꯅꯕꯁꯨ ꯌꯥꯝꯅ ꯐꯪꯖꯒꯅꯤ ꯑꯃꯗꯤ ꯌꯦꯛꯅꯕꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯆꯥꯗꯤꯡ ꯇꯧꯕ ꯑꯃꯗꯤ ꯅꯣꯡꯂꯨꯛꯄꯅ ꯌꯥꯏꯐꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ꯫ ꯁꯤꯡꯍ ꯔꯥꯁꯤ ꯑꯔꯪ ꯑꯔꯥꯛ ꯂꯟ ꯑꯃꯗꯤ ꯐꯝꯊꯣꯟ ꯐꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯡ ꯁꯛꯄ ꯍꯩꯕꯅ ꯃꯤꯌꯥꯝ ꯁꯨꯝꯕ ꯉꯝꯒꯅꯤ꯫ ꯑꯁꯥꯎꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯃꯔꯨꯞ ꯀꯥꯏꯅꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯡꯆꯠ ꯐꯪꯖꯒꯅꯤ꯫ ꯀꯩꯅ ꯔꯥꯁꯤ
ꯍꯔꯥꯎꯕ ꯋꯥꯈꯜ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯡꯆꯠ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯍꯛꯆꯥꯡꯁꯨ ꯈꯤꯡꯒꯅꯤ ꯑꯐꯕ ꯊꯕꯛ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ ꯅꯅꯥꯏꯗꯤ ꯃꯥꯡꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯇꯨꯜꯂ ꯔꯥꯁꯤ ꯑꯀꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯇꯥꯟꯐꯝ ꯂꯩ ꯄꯪꯊꯒꯅꯨ ꯇꯞꯊꯕꯅ ꯌꯥꯏꯐꯒꯅꯤ ꯃꯤꯌꯥꯝ ꯂꯣꯏꯅꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯄꯥꯡꯕꯗꯤ ꯂꯦꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯕꯤꯔꯁꯤꯛ ꯔꯥꯁꯤ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯊꯕꯛꯀꯤ ꯂꯝꯗ ꯀꯣꯛ ꯁꯥꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄ ꯂꯩ ꯑꯗꯨꯕꯨ ꯅꯊꯛ ꯊꯣꯡꯕꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ ꯙꯅꯨ ꯔꯥꯁꯤ ꯊꯥꯖꯗꯅ ꯈꯥꯡꯕ ꯀꯟꯕꯅ ꯑꯃꯗꯤ ꯌꯦꯛꯅꯕꯅ ꯃꯔꯜꯗ ꯃꯤꯅꯨ ꯆꯪꯕꯒꯤ ꯃꯔꯝ ꯑꯣꯏ ꯈꯟꯊꯔꯒ ꯄꯥꯡꯂꯗꯤ ꯊꯧ ꯄꯥꯡꯒꯅꯤ ꯑꯃꯗꯤ ꯃꯤꯡꯆꯠ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯖꯕ ꯐꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯕ ꯊꯥꯗꯣꯛꯎ ꯃꯀꯔ ꯔꯥꯁꯤ ꯑꯉꯟꯕꯗꯗꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄ ꯂꯩꯒꯅꯤ ꯊꯦꯡꯊꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯃꯩꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯂꯥꯏ ꯒꯨꯔꯨꯅ ꯁꯣꯏꯗꯅ ꯆꯥꯟꯕꯤꯒꯅꯤ ꯑꯃꯗꯤ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯕꯅ ꯄꯥꯡꯉꯝꯗꯕ ꯊꯕꯛ ꯄꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯂꯧꯕ ꯐꯒꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯊꯥꯗꯣꯛꯎ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯃꯤꯅ ꯔꯥꯁꯤ ꯅꯤꯡꯖꯕ ꯊꯨꯡꯕ ꯉꯁꯤꯁꯨ ꯂꯩ ꯂꯂꯣꯟ ꯏꯇꯤꯛꯇ ꯆꯥꯎꯅ ꯁꯦꯟꯗꯣꯡ ꯐꯪꯉꯤ ꯑꯃꯗꯤ ꯊꯦꯡꯂꯞꯅ ꯂꯟ ꯆꯪꯒꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯅꯥꯄꯜꯅ ꯃꯤꯄꯥꯏꯕꯗꯤ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯐꯪꯅꯩ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯁꯣꯅꯤꯌꯥ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯁꯤꯡꯇꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯦꯟꯚꯣꯏ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯊꯨꯡꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯂꯦꯛ ꯖꯣꯏ ꯕꯥꯏꯗꯦꯟꯅ ꯃꯊꯪ ꯊꯥꯗ ꯑꯣꯐꯤꯁ ꯄꯥꯏꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯏꯔꯩ ꯂꯩꯇ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯌꯨꯑꯦꯁ ꯑꯦꯟꯚꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ 12ꯒꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ PDMꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯊꯤꯡꯕꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯔꯅꯤꯡ ꯀꯌꯥ ꯄꯤꯕ ꯂꯩꯗꯨꯅꯁꯨ ꯃꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 18ꯗ ꯂꯥꯍꯣꯔꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯈ꯭ꯔꯕ ꯔꯦꯂꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯅꯤ ꯈꯔ ꯍꯦꯟꯅ ꯊꯥꯏꯂꯦꯟꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯁꯤꯡ ꯊꯣꯛꯄꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ 48 ꯁꯨꯔꯦ ꯍꯥꯏꯅ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯗꯤꯁꯤꯗꯦꯟꯠ ꯖꯔꯅꯦꯂꯤꯁ ꯑꯃꯗ ꯄꯤꯈꯤꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯧꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯐꯥꯔꯝ ꯂꯣ 3 ꯍꯟꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯀꯧꯔꯤꯕ ꯚꯥꯔꯠ ꯕꯟꯗ ꯃꯅꯨꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ AAP CITU ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯤꯁꯥꯟ ꯁꯚꯥ ꯑꯃꯁꯨꯡ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯅ ꯖꯔꯁꯥ ꯈꯥꯞꯀꯤ ꯈꯨꯡꯒꯪ 360ꯒꯤ ꯂꯧꯃꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯒꯨꯔꯨꯒ꯭ꯔꯥꯝꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 49ꯗ ꯂꯩꯕ ꯖꯔꯁꯥ ꯆꯦꯛ ꯑꯃꯁꯨꯡ ꯕꯤꯂꯥꯁꯄꯨꯔ ꯆꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯟꯊꯔꯛꯄꯗꯒꯤ ꯇꯦꯂꯪꯒꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯕꯦꯗ 30 ꯍꯦꯟꯅ ꯍꯥꯡꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯦꯜꯂꯤꯒꯤ ꯐꯤꯚꯝ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯑꯃꯁꯨꯡ ꯚꯥꯔꯠ ꯕꯟꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯒꯪꯒꯥꯅꯒꯔ ꯔꯤꯖꯟꯗ
NLFT 11 singna kidnap tawkiba worker ahum Chittagong Hill Trek ki Segun Bagizada laiba rebel group asigi West Camp amada singduna pukre haina Indian intelligence na phongdorakli. Hauzik paugi makha tarakpada sanabagi pau Nirmala Thangzamdagi muktaminasi. Housing makha tarakpada sanabagi pau pizari Gawana yumbu oiraga state adugi city ahumda mamang thagi kundagi pangthokpa haukiba Indian Super League football tournament ki taret suba edition gi ngarang sanakiba kun suba match da title lawba ngamkhraba Bengaluru FC amadi North East United FC ga sanabada panjal ani channaraga draw chatkibada Bengaluru FC gi maikaidagi Kumam Udantana panjal chanba ngamki photo dada laiba Jawaharlal Nehru Football Stadium da Bengaluru FC amadi North East United FC lamba taunakhiba adugi horokpada league asida mamangi match mari sanabada match amata maithiba nangdana lakhiba North East United FC gi maikaidagi yamna nganna panjal chanba ngamki sanabagi supnagi mari suba minita team adugi maikaidagi Suher BP na pirakpa ball amada teammate Rosarje Lana Panjal Chanduna Bengaluru FC bu makoina amasunoda mangjil tharaga laiki Indiana Australia da sanariba cricket tour asigi manung channa ngarang T20 match ahumgi aroiba match adu Sydney Cricket Ground da sanabada mamangi match ani Indiana mai paklaga series lawkhrabasu Australia na run tarani thoida thoiduna Indiana T20 series adu ahum suinoda thoiramgadabadagi kanbangamkhre ngarangi match adugi toss Indiana ngamlaga bowling hana tauki aduga Australia gi maikaidagi apiba over 20 da batsman manga out oiraga run chamaga marfu taruk lawbangamki Australia gi innings adu haurakpada fibam soki captain Aaron Finch run amata lawbangamdana out oiki India gi Ministry of Youth Affairs and Sport ki Union Minister oiriba Kiran Rijijuna ngarang phongdokhiba wafam amada sanabadagi pothakraba India gi oina leiriba miyoi mating pinanabagi damakta Khelo India Center listing ama semgatlagani haina phongdokre
Wafam asi ngarang FICCI na sinduna fongdokkiba 2020 da saruk yakiba Kiran Rijijuna fongdokkibani. District Sports Association DSA Kaksing Maikaidagi ngarang association asigi General Secretary M Nilona Thadorokpat Cherol amana Naurem Somarendra na laikidabada awabu fongdorakli masagi sahi yangkai shurakpada Kaksing Moirangthem Laikaidagi Naurem Somarendra manung matam sadana laikidabani mahak mamangda national coach oirambata natana Veteran Football Sanaroi Amasu Oiramki Asian Football Confederation AFC gi Football Development Program Leader Coach ki C License Fanglaba Mioi Oiramki DSA Kaksing Football Coach Oirambata Natana All Manipur Football Association gi Sahi Taranipan Makhagi State Team Coach su Oiramki Association asina Somarendro Laikidabada Mahaki Imung Manungi Awabada su Saruk Yari Haina Fongdoki All India Football Federation AIFF Amasung Asian Football Confederation AFC na kusam naduna beach soccer gi numit humni gi oiba online workshop ngarangdagi haudokre thasi gi tara fawpa chathagadawriba online introductory workshop for beach soccer asigi matangda AFC gi beach soccer instructor oiriba Talif Hilana atopa coach Educator Suhel Nayar, Marcelino Pereira, Gabin Arozo amadi Sekhar Kerkarga loinana tongan ba beach soccer ki matangda thawai yawba coach amadi official singbu lamjing lamtakli amadi India ki football club singi oiba ani shuba thaki tournament ama oiriba I League football tournament ki Anauba season West Bengal na yumbu oiraga state adugi stadium ahumda mathang sahigi January 8 dagi haugadoriba sigi tarasuba league match ta Manipur gi football club ani Neroka amasung Trauna January 15 da lamba taunaragani Thagatchari Nirmala Loisilakpada maroiba pau amuka hana Health Center kayada Dr. Matik sana laitabana analayingda khudong sadaba kaya mayoknare Dr. Singi transfer posting da senza thumza satharabra haibagi chingnaba poknari District oina lauthokhiba sahi mari pharaklabasu loisang ayamba hangbidana laire West Bengal da sunglei leitaba institute amagi mingda Manipur gi mahairoi sing namthak tawduna tamhalamle thok tawduna sel talamba mioi singi mathakta tawrakpa case ki final hearing pangthoklagani Chief Minister gi sotharaba singi tengbang CMST gi makhada person with disability singda piba care giver allowance ki fund release tawre haina social welfare minister Okram Henarina phongdokre Malemda hanboina Pfizer COVID-19 vaccine sahi mabutra surabi British nupi amada kapkre Resign tawkraba ex MLA ahumgi case sing December gi tarik 13 da pangthoknanaba lepkre Lengak na center da taksin bawat padagi Manipur da cement factory lingbangamtre Chief Minister na Senapati da ngasi project ni pan sanggagadawri mangana urep uyung tamgadawri Assam Rifle gi troop na Indo-Myanmar border gi tongan ba mafam dagi brown sugar yauna lupa crore samaga humpuni palom gi uigadaba mayay ka ba potlam sing phagat pangamkre Manipur da haukiba pung kungamari asigi manungda retired justice Hais KK yauna miyoy ahum naungna laikhidre Amadi Loktak Pat semgananaba center na lupa crore 1,000 piba yare haina minister Olukhoina phongdoragli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔ ꯅꯥꯁꯤꯀꯣꯡ ꯂꯩꯀꯥꯏ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪꯗ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯂꯥꯎ ꯑꯃꯁꯨꯡ ꯁꯟꯗꯦꯁ ꯃꯈꯜ ꯁꯨꯅ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯍꯣꯡꯕ ꯃꯃꯜꯗ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯄꯣꯠꯆꯩ ꯊꯤꯟꯕꯒꯤ ꯒꯥꯔꯤꯒꯤ ꯆꯥꯔꯖ ꯂꯧꯖꯔꯣꯏ꯫ ꯑꯊꯥꯞꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯔꯗꯔ ꯂꯧꯖꯔꯤ꯫ ꯂꯥꯏꯒꯤ ꯁꯟꯗꯦꯁ 25ꯁꯨ ꯍꯥꯞꯆꯔꯤ꯫ ꯉꯥꯒꯤ ꯆꯥꯛꯁꯪ, ꯂꯥꯏꯒꯤ ꯆꯥꯛꯁꯪ, ꯇꯜꯒꯤ ꯆꯥꯛꯁꯪ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯊꯝꯖꯔꯤꯕ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪꯅꯤ꯫ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟഡ് ꯁ꯭ꯇꯦꯟꯗꯔꯗ ꯏꯟꯐꯣꯔꯁꯃꯦꯟꯠ ꯋꯤꯡꯒꯤ ꯃꯈꯥꯗ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯂꯕ ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟഡ് ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯂꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯎ 80144370069 ꯑꯃꯨꯛꯀ ꯍꯟꯅ 80144370069 ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯩꯒ꯭ꯌꯥꯔꯨꯄꯣꯒꯤ ꯆꯥꯛꯁꯪ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔ ꯅꯥꯁꯤꯀꯣꯡ ꯂꯩꯀꯥꯏ꯫ Smart Security Service SSS Tera Bazar near KK Gas opposite Indian Oil Imphal West Hadiba mafum asida tongan ba post kidamak miyoi khara kaujari ahanbada training instructor da miyoi mari kaujari mahigi thakna ex serviceman ani subada security supervisor da miyoi kun kaujari qualification ex serviceman security guard men and female da miyoi chamu subna manga kaujari mahigi thakna class 8 and above Mari Subada helper male and female inside outside Manipura miyoi nifu manga kaujari mahigi thak nil target tolop negotiable manga subada